Malemda ahanba oina electric matengna saaba ahanba apaiba car haibadi Flying Car Alef Aeronautics kouba firm amana California da puthoktuna ahanba oina mai pakna changyeng toukhre lambida thauba suyaba amadi malangda paiba suyaba car asigi mamal hojek India gi mamal da lupa kur 2 lakh humpuda mamal lepli paiba ngamba car asibu pamna Laige haiduna hojik faubada mangjaunana order tawrakhiba masing lising ahumga chamri shure hairi United States based soba car saaba company asigi maikeidagi social media gi khuthangda apaiba car asigi video amasu thagalakpadagi video adu viral chatli car asi haujingmakidi kaithelda lakpa laitri apaiba car asi Alef Aeronautics ki Alef model 0 haiba version da puthokhibani apaiba car asibu puthokliba Alef Aeronautics ki Chief Executive Officer Jim DeConina right brother na Malemda ahanba oina aeroplane puthokhiba adugumna Malemda ahanba oina apaiba car puthokpa ngamba ama oina changdamnari haujimaki oina di hariba apaiba car asi public oina siznabagi ayaba pibadi laitri